ꯁꯣꯝꯗꯅ ꯋꯥꯔꯣꯏꯄꯣꯠꯀꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯇꯧꯔꯤ꯫ ꯕꯤꯃꯣꯇꯤ ꯋꯥꯗꯅꯕ ꯁꯣꯏꯗꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯖꯩ꯫ ꯃꯩꯔꯥꯕ ꯕꯤꯃꯣꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ, ꯁꯤꯖꯥ, ꯅꯪꯕꯨ ꯌꯥꯔꯦꯅꯦ, ꯀꯥ ꯍꯦꯟꯅꯁꯨ ꯇꯧꯔꯨꯔꯅꯨ ꯍꯥꯏꯋꯥꯅꯤ꯫ ꯊꯕꯛꯇꯣ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯥꯏꯔꯣ꯫ ꯁꯅꯈ꯭ꯌꯥ, ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯄꯒꯤꯅꯤ, ꯑꯇꯣꯞꯄꯒꯤ ꯅꯠꯇꯦꯗ꯫ ꯃꯩꯔꯥꯕꯅ, ꯏꯆꯦ, ꯐꯖꯅ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦꯅꯦ, ꯑꯗꯨꯒꯤ ꯋꯥꯕꯣ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯂꯅꯤ, ꯁꯅꯈ꯭ꯌꯥ, ꯃꯄꯥꯅ ꯂꯩꯕꯤꯔꯨꯔꯣ꯫ ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯊꯣꯛꯂꯅꯤ꯫ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ꯫ ꯐꯔꯦ, ꯅꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯕꯤꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯨꯝꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯕꯤꯃꯣꯇꯤ ꯇꯍꯥ ꯍꯥꯏꯔꯛꯏ, ꯁꯅꯈ꯭ꯌꯥ, ꯕ꯭ꯂꯥꯎꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯒꯦ? ꯂꯝꯕꯤꯗ ꯂꯩꯔꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯣ, ꯐꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤꯁꯨ ꯃꯁꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯣꯅꯤꯀꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯤꯃꯣꯇꯤ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯁꯨꯁꯨ ꯇꯧꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯣꯅꯤꯀꯥ ꯃꯃꯥꯅ ꯁꯨꯁꯨ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯃꯥ? ꯕꯤꯃꯣꯇꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯖꯅ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ, ꯀꯞꯄꯤꯔꯣ? ꯏꯆꯦ, ꯀꯞꯇꯦꯅꯦ꯫ ꯃꯣꯅꯤꯀꯥ ꯄꯦꯔꯦ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯏꯃꯥ, ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯞꯁꯤꯜꯂꯛꯏꯁꯤꯕꯣ? ꯀꯞꯀꯅꯨ, ꯅꯨꯡꯉꯥꯏꯇꯦ꯫ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕꯒꯤ ꯄꯤꯅꯤꯅꯦ ꯑꯉꯥꯎꯕꯤ, ꯑꯗꯨ ꯀꯞꯀꯅꯨ, ꯀꯞꯄꯣꯏ, ꯏꯃꯥ ꯀꯞꯂꯔꯣꯏꯀꯣ꯫ ꯇꯥꯟꯖꯥꯗꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯆꯪꯂꯛꯏ, ꯑꯗꯨꯒ ꯕꯤꯃꯣꯇꯤꯗ ꯍꯥꯏꯔꯛꯏ, ꯃꯥꯁꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯍꯧꯔꯦ, ꯀꯨꯝꯊꯔꯣꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯍꯣꯏ, ꯂꯥꯛꯑꯒꯦ, ꯂꯥꯛꯑꯣ, ꯅꯆꯦꯒ ꯂꯩꯃꯤꯟꯅꯔꯣ꯫ ꯕꯤꯃꯣꯇꯤ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯣꯏꯄꯣꯠꯇꯨ ꯆꯝꯇꯛꯅ ꯇꯧꯏ, ꯀꯥ ꯍꯦꯟꯅ ꯗꯨꯝꯗꯥꯝ ꯇꯧꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯃꯥꯍꯣꯏꯅ ꯀꯩꯅꯥ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯣꯅꯤꯀꯥꯗꯤ ꯏꯀꯥꯏꯕꯅ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯁꯨꯅꯤꯇꯥ ꯃꯣꯅꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯒꯤꯔ ꯀꯔꯤꯅꯣ? ꯅꯥꯀꯟꯗꯒꯤ ꯃꯧ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯥꯅꯤ ꯏꯆꯦꯝꯃ, ꯑꯩꯒꯤ ꯍꯥꯏꯁꯤꯅ ꯄꯨꯡꯍꯦꯟ ꯍꯦꯛꯇ ꯍꯦꯜꯂꯤꯕꯅꯤꯗꯣ꯫ ꯕꯤꯃꯣꯇꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯤ ꯏꯄꯪ ꯄꯪꯖꯕꯅꯤ, ꯈꯪꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ, ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨꯀꯣ꯫ ꯁꯨꯅꯤꯇꯥ ꯅꯣꯛꯂꯒ, ꯇꯥꯛꯀꯗꯣꯏꯅꯤ, ꯏꯃꯧꯅ ꯈꯪꯗꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯛꯀꯗꯣꯏꯅꯤ꯫ ꯕꯤꯃꯣꯇꯤꯅ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯤ, ꯏꯆꯥꯁꯤ ꯃꯄꯨꯡ ꯐꯥꯔꯦ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯨꯅꯤꯇꯥꯅ, ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨꯗ, ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯊꯝꯒꯗꯧꯔꯤꯕꯅꯤ, ꯃꯤꯄꯥꯏꯕ ꯄꯣꯛꯄꯤꯒꯅꯨꯀꯣ꯫ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯏ, ꯑꯩꯁꯨ ꯏꯆꯥ ꯑꯅꯤ ꯂꯨꯍꯣꯡꯈꯤꯕꯗ ꯐꯥꯎꯔꯛꯈꯤꯕꯗꯣ ꯅꯪꯁꯨ ꯐꯥꯎꯔꯝꯒꯅꯤ, ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯅꯥꯀꯟꯗꯒꯤ ꯃꯧ ꯑꯃꯅ ꯅꯣꯛꯂꯒ, ꯍꯣ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯅꯔꯝꯃꯅꯤ, ꯏꯆꯦ, ꯊꯣꯛꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯁꯨꯅꯤꯇꯥ ꯅꯣꯛꯂꯒ ꯕꯦꯒꯇꯒꯤ 2,200 ꯆꯠꯄꯤꯗꯨ 5 ꯄꯨꯊꯣꯛꯂꯒ ꯃꯣꯅꯤꯀꯥꯗ ꯄꯤ꯫ ꯃꯣꯅꯤꯀꯥꯅ, ꯃꯃꯥ, ꯌꯥꯔꯅꯤꯌꯦ꯫ ꯏꯆꯦ, ꯂꯧꯁꯤꯜꯂꯨ, ꯏꯃꯥꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤꯅꯦ꯫ ꯃꯧ ꯅꯍꯥ ꯑꯃꯅ, ꯂꯧꯁꯤꯜꯂꯨ ꯏꯕꯦꯝꯃ꯫ ꯃꯣꯅꯤꯀꯥ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯁꯨꯅꯤꯇꯥꯗ ꯈꯨꯔꯝꯃꯤ꯫ ꯁꯨꯅꯤꯇꯥ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ, ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯏꯕꯦꯝꯃ꯫ ꯍꯣꯏ ꯃꯃꯥ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯆꯠꯅꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯁꯤ ꯃꯉꯥꯏꯗꯅ, ꯏꯁ, ꯀꯌꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦꯗꯣ꯫ ꯁꯅꯥꯍꯟꯕꯤ ꯅꯣꯛꯂꯒ, ꯏꯆꯦꯃꯅ ꯁꯣꯏꯅꯤꯅ ꯄꯥꯈꯠꯄꯗꯣ ꯁꯣꯏꯈꯤꯗ꯭ꯔꯦ꯫ ꯕꯤꯃꯣꯇꯤꯅ, ꯁꯣꯏꯈ꯭ꯔꯗꯤ ꯈꯖꯤꯛꯇꯗ ꯆꯣꯞꯀꯗꯧꯔꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯗꯨ ꯐꯤꯡꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯗꯨ ꯎꯏ꯫ ꯕꯤꯃꯣꯇꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ, ꯁꯅꯈ꯭ꯌꯥ, ꯊꯕꯛꯇꯤ ꯁꯨꯇꯤ ꯂꯧꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯏ ꯁꯤꯖꯥ, ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯍꯣꯔꯦꯟ ꯊꯦꯡꯉꯛꯀꯅꯤ ꯍꯜꯂꯛꯄ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫
ꯃꯩꯔꯥꯕꯗꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯃꯩꯔꯥꯕꯗꯨ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯂꯒ ꯁꯣꯐꯥꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯍꯩꯅꯗ꯭ꯔꯕ ꯃꯥꯜꯂꯤ ꯇꯦꯕꯜ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯎꯔꯦ ꯂꯩꯔꯝꯂꯤꯕ ꯃꯤꯁ ꯀꯣꯜ ꯃꯌꯥꯝꯗꯨ꯫ ꯃꯩꯔꯥꯕ ꯍꯥꯏꯐꯦꯠꯇꯤ ꯉꯛꯆꯥꯟꯅꯕ ꯐꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯤꯡꯅꯕ ꯐꯥꯎꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯣꯁꯤꯅ ꯀꯣꯜ ꯇꯧꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯊꯤꯟꯊꯗꯅ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ꯫ ꯑꯣꯁꯤ ꯇꯍꯥ ꯁꯥꯔ ꯑꯣꯐ ꯂꯧꯈ꯭ꯔꯒ ꯗꯤꯁꯇꯔꯕ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕꯤꯒꯅꯨ꯫ ꯍꯥꯏꯔꯛꯑꯣ꯫ ꯔꯤꯄꯣꯔꯇꯔ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯉꯁꯤ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯂꯧꯕꯨꯛꯇ ꯁꯤꯅ ꯐꯪꯂꯦ ꯁꯥꯔ꯫ ꯃꯩꯔꯥꯕ ꯉꯛꯅ ꯋꯥꯠ? ꯀꯔꯝ ꯀꯥꯟꯗ? ꯀꯝꯗꯧꯅ? ꯁꯥꯔ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯀꯔꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅ ꯍꯪꯉꯨ꯫ ꯁꯥꯔ ꯍꯪꯂꯦ꯫ ꯃꯤ ꯂꯠꯄ ꯖꯒꯥ ꯑꯣꯏꯕꯅ ꯃꯈꯣꯜ ꯄꯥꯛ ꯇꯥꯍꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯁꯥꯔ ꯈꯨꯁꯤꯁꯦ ꯃꯐꯝ ꯑꯃꯗ ꯍꯥꯠꯂꯒ ꯁꯤꯗ ꯄꯨꯔꯛꯄꯒꯨꯝꯕ ꯑꯣꯏꯒꯗꯧ ꯃꯥꯜꯂꯤ꯫ ꯃꯔꯝꯗꯤ ꯑꯁꯤꯕ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯂꯝꯕꯒꯤ ꯏꯁꯤꯡ ꯑꯝꯇ ꯇꯥꯗꯦ꯫ ꯌꯥꯝ ꯍꯩꯁꯤꯡꯅ ꯊꯕꯛꯁꯦ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯌꯥꯠꯅ ꯁꯤꯟꯕ ꯃꯥꯜꯂꯤ ꯁꯥꯔ꯫ ꯑꯣꯀꯦ ꯑꯩ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯣ ꯐꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨ ꯂꯧꯊꯣꯛꯂꯒ ꯁꯦꯠꯆꯤꯟꯗꯨꯅ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯅ ꯐꯝꯂꯒ ꯕꯤꯃꯣꯇꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯅ ꯐꯤꯡꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯉꯛꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯀꯣꯏꯊꯗꯨꯅ ꯁꯟꯗꯣꯛꯇꯨꯅ ꯇꯥꯛꯂꯝꯗ꯭ꯔꯦ ꯍꯥꯏꯒꯗꯧꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯀꯥꯟꯆꯤꯄꯨꯔ ꯇꯝꯅ ꯂꯥꯛꯏ꯫ ꯃꯐꯝꯗꯨ ꯃꯤ ꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯤꯖꯤꯄꯤꯒꯤ ꯒꯥꯔꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯣꯁꯤꯗꯨ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯩꯔꯥꯕ ꯑꯣꯁꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯤꯗꯔꯥ? ꯍꯣꯏ ꯁꯥꯔ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯏꯟꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯃꯩꯔꯥꯕ ꯃꯐꯝꯗꯨ ꯆꯥꯎꯔꯥꯛꯄ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯣꯁꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨꯗꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯁꯥꯔ꯫ ꯄꯨꯟꯅ ꯃꯤꯑꯣꯏ ꯀꯌꯥ? 3ꯅꯤ ꯁꯥꯔ꯫ ꯑꯣꯀꯦ꯫ ꯃꯩꯔꯥꯕ ꯃꯐꯝꯗꯨ ꯌꯦꯡꯂꯝꯂꯒ ꯑꯣꯁꯤꯒ ꯄꯨꯅꯤ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯏ꯫ ꯃꯩꯔꯥꯕꯒ ꯑꯣꯁꯤꯒꯗꯨ ꯃꯩꯔꯥꯕꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯩꯔꯥꯕꯅ ꯀꯦꯁꯁꯤꯒꯤ ꯏꯟꯆꯥꯔꯖꯁꯤ ꯅꯪꯅ ꯑꯣꯏꯗꯣꯏꯔꯥ? ꯍꯣꯏ ꯁꯥꯔ ꯑꯩꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯣ ꯃꯈꯥ ꯇꯥꯊꯅ ꯇꯧ꯫ ꯀꯔꯤ ꯄꯥꯎ ꯂꯩ ꯍꯥꯏꯕꯗꯨ ꯇꯥꯛꯂꯛꯑꯣ ꯑꯩꯉꯣꯟꯗ꯫ ꯃꯌꯨꯝꯗ ꯆꯠꯂꯒ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧ꯫ ꯍꯣꯏ ꯁꯥꯔ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦꯅ ꯇꯧꯕ꯫ ꯉꯁꯤꯒꯤꯗꯤ ꯄꯥꯎ ꯂꯧꯐꯝ ꯈꯪꯂꯣꯏ꯫ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯁꯥꯔꯗ ꯍꯥꯟꯅ ꯄꯥꯎ ꯈꯪꯖꯔꯛꯀꯦ꯫ ꯑꯣꯁꯤꯗꯨ ꯃꯩꯔꯥꯕꯗ ꯁꯦꯂꯨꯠ ꯇꯧꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯃꯥꯒꯤ ꯔꯨꯝꯗ ꯐꯝꯂꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩ꯫ ꯀꯝꯗꯧꯅ ꯁꯤꯕ ꯊꯧꯗꯣꯛꯁꯤ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯔꯦ ꯍꯥꯏꯕ ꯑꯃꯁꯨ ꯈꯪꯂꯤ꯫ ꯃꯩꯔꯥꯕ ꯃꯊꯥ ꯃꯌꯥꯝꯅ ꯎꯪꯂꯒ ꯂꯩꯔꯦ ꯀꯣꯛ ꯃꯆꯥꯗꯨꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯦꯠ ꯑꯗꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯕꯤꯗ꯭ꯌꯥꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ ꯅꯩ ꯌꯥꯔꯦ ꯀꯩꯅꯣ ꯁꯤꯗꯩꯗꯤ꯫ ꯔꯣꯁꯅꯤꯅ ꯅꯩꯈꯥꯏꯗꯧꯅꯦ ꯁꯤꯗꯩꯗꯤ ꯀꯣꯏꯕ ꯂꯥꯡꯕ ꯑꯁ ꯌꯥꯝ ꯊꯤ ꯅꯩꯅꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯣꯁꯤꯟꯅ ꯀꯣꯏ ꯆꯠꯄ ꯌꯥꯔꯦ ꯄ꯭ꯂꯥꯟ ꯁꯤꯜꯂꯁꯤ꯫ ꯊꯣꯏꯁꯅꯥꯅ ꯕꯕꯥꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏ ꯑꯩꯈꯣꯏꯗ ꯄꯨꯟꯅ꯫ ꯕꯤꯗ꯭ꯌꯥꯅ ꯌꯥꯏ ꯍꯥꯏꯕ꯫ ꯔꯣꯁꯅꯤꯅ ꯑꯗꯨꯗꯤ ꯍꯟꯗꯛ ꯀꯃꯤꯡ ꯁꯟꯗꯦꯁꯤꯗ ꯌꯥꯔꯦ ꯑꯗꯨ ꯇꯧꯔꯁꯤ ꯀꯩꯅꯣ꯫ ꯕꯤꯗ꯭ꯌꯥꯅ ꯃꯣꯏꯗꯤ ꯗ꯭ꯔꯥꯏꯚꯔ ꯌꯥꯝ ꯊꯝꯕꯅꯦ ꯑꯗꯨꯅ ꯀꯣꯏꯕꯁꯨ ꯆꯠ ꯌꯥꯔꯦ꯫ ꯊꯣꯏꯁꯅꯥꯅ ꯑꯁ ꯋꯥꯔꯤꯗꯤ꯫ ꯕꯤꯗ꯭ꯌꯥꯅ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯁꯦ ꯄꯨꯅꯤꯡꯗ꯭ꯔꯤꯔꯣ ꯑꯩꯈꯣꯏꯁꯦ? ꯅꯠꯇꯦ ꯃꯤꯗꯨꯒꯤ꯫ ꯑꯣꯁꯤꯟꯅ ꯌꯥꯔꯦ ꯆꯥꯔꯁꯤ ꯍꯟꯗꯛ ꯁꯟꯗꯦꯗ ꯉꯁꯤ ꯐ꯭ꯔꯥꯏꯗꯦ ꯑꯁ ꯀꯨꯏꯗ꯭ꯔꯦ꯫ ꯔꯣꯁꯅꯤ ꯊꯣꯏꯁꯅꯥꯒꯤ ꯄꯥꯝꯕꯣꯝꯗ ꯐꯠ ꯀꯣꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕꯤꯗ ꯀꯣꯏꯕꯁꯨ ꯄꯨꯕꯤꯌꯨꯀꯣ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯀꯩ ꯍꯥꯏꯕꯗꯨꯅ? ꯔꯣꯁꯅꯤꯅ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯁꯨ꯫ ꯊꯣꯏꯁꯅꯥꯅ ꯍꯣꯏ ꯆꯠꯁꯤ꯫ ꯑꯣꯁꯤꯟꯅ ꯑꯣ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ?
ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯒꯦꯠ ꯌꯧꯔꯦ꯫ ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯎꯕꯒ ꯁꯅꯥꯍꯜ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯤꯡꯕꯨ ꯑꯦꯛꯖꯥꯝꯁꯤ ꯀꯝꯗꯧꯒꯦ? ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯣ?" ꯕꯤꯗ꯭ꯌꯥꯅ, "ꯅꯨꯡꯉꯥꯏꯌꯦ ꯕꯕꯥ." ꯔꯣꯁꯅꯤꯅ, "ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ 4 ꯁꯕꯖꯦꯛ ꯊꯝꯃꯤ ꯉꯁꯤꯗꯤ." ꯑꯣꯁꯤꯟꯅ, "ꯄꯥꯁꯇꯤ ꯇꯧꯅꯤ, ꯃꯍꯥꯛꯀꯤ ꯋꯥꯗꯤ ꯍꯪꯅꯔꯒꯨꯝꯁꯤꯗ." ꯃꯈꯣꯏꯅ ꯃꯊꯪ ꯉꯥꯡꯂꯛꯄꯗꯨ ꯁꯅꯥꯍꯜ ꯅꯣꯛꯂꯒ ꯇꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯑꯣꯟꯊꯣꯛꯄꯅꯤ ꯅꯈꯣꯏꯁꯤꯗꯤ." ꯔꯣꯁꯅꯤ ꯁꯅꯥꯍꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯕꯕꯥꯅ ꯑꯩꯈꯣꯏ ꯆꯥꯛ ꯄꯤꯖꯅꯤ ꯍꯥꯏ, ꯑꯗꯣ ꯍꯟꯗꯛ ꯁꯟꯗꯦꯁꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤ." ꯁꯅꯥꯍꯜ ꯅꯣꯛꯂꯒ, "ꯏꯆꯥꯁꯤꯡ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯏꯅꯦ." ꯔꯣꯁꯅꯤꯅ, "ꯁꯟꯗꯦꯗ ꯇꯧꯔꯁꯤ ꯑꯗꯨꯗꯤ, ꯑꯣꯀꯦ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯨꯝꯗ ꯊꯅꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯄꯥꯕꯨꯡꯗꯤ?" "ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯅ ꯆꯠꯈ꯭ꯔꯦ ꯃꯃꯥ." "ꯐꯔꯦ, ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯔꯤꯅꯣ?" "ꯆꯥꯛ ꯈꯔ ꯆꯥꯒꯦ ꯃꯃꯥ." "ꯍꯣꯏ, ꯏꯃꯥ ꯊꯤꯕꯤꯔꯝꯂꯒꯦ, ꯅꯥꯄꯤꯒꯗꯣ ꯍꯣꯡꯗꯣꯛꯑꯒ ꯂꯥꯛꯎꯀꯣ." ꯊꯣꯏꯁꯅꯥꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯂꯩꯃ ꯆꯥꯛ ꯆꯥꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ, "ꯃꯈꯥꯅ ꯀꯩꯗꯧꯁꯤꯒꯦ ꯊꯣꯏꯕꯤ?" ꯊꯣꯏꯁꯅꯥ ꯆꯥꯛ ꯆꯥꯔꯝꯗꯨ ꯂꯦꯞꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯃꯈꯥ ꯇꯝꯊꯒꯦꯗꯣ, ꯑꯗꯨꯒ UPSCꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯦ." "ꯅꯤꯠꯇꯤ ꯊꯥꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯊꯥꯔꯔꯣꯏꯒꯦꯗ, ꯇꯜꯂꯦ. UPSCꯒꯤ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ, ꯐꯥꯔꯁ ꯑꯦꯇꯦꯝꯞꯇ ꯐꯥꯎꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ." "ꯍꯣꯏ, ꯑꯗꯨꯗꯤ ꯀꯣꯂꯦꯖꯁꯤ ꯁꯤꯗ ꯁꯨꯝ ꯇꯧꯒꯦ ꯍꯥꯏꯔꯤꯔꯣ ꯅꯪꯕꯣ?" "ꯍꯣꯏ, DMRCꯗ ꯑꯣꯏꯅ ꯇꯝꯅꯤꯡꯉꯦ." "ꯍꯣꯏ, ꯀꯣꯟꯅ ꯐꯖꯅ ꯈꯟꯅꯔꯁꯤꯗꯨꯅ." "ꯍꯣꯏ ꯃꯃꯥ." ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯏꯁꯅꯥ ꯀꯣꯟ ꯐꯦꯡꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯂꯥꯛꯏ, ꯑꯗꯨꯒ ꯆꯥꯔꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯗ ꯀꯣꯜ ꯇꯧꯏ꯫ ꯀꯣꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯥꯜꯂꯤ, ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯑꯗꯨꯃꯨꯛ ꯄꯥꯏꯔꯛꯏ꯫ ꯐꯣꯟꯗꯒꯤ ꯄꯥꯏꯈꯣꯝꯕꯅ ꯆꯤꯡꯂꯒ ꯀꯧꯔꯛꯏ, "ꯕꯦꯝ." ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ, "ꯀꯩ ꯍꯥꯏꯒꯦ ꯗꯗꯥ?" ꯄꯥꯏꯈꯣꯝꯕꯅ, "ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯋꯥꯔꯤꯁꯦ ꯑꯩꯅ ꯁꯥꯟꯅꯕ ꯌꯥꯔꯦꯅꯦꯀꯣ?" "ꯌꯥꯗꯦ, ꯅꯪ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯗꯨꯗꯤ." "ꯑꯁ, ꯌꯥꯔꯣꯏꯗ ꯑꯣꯏꯔꯁꯨ." "ꯗꯗꯥ." "ꯑꯍꯥꯎꯅꯦ, ꯃꯔꯩ ꯇꯧꯒꯅꯨ." "ꯇꯧꯗꯦꯗ." "ꯐꯥꯒꯤ ꯅꯠꯇꯦ, ꯅꯤꯠꯇꯣ ꯈꯟꯅꯕ ꯇꯧꯁꯤ." ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, "ꯍꯣꯏꯕ, ꯑꯩꯁꯨ ꯄꯥꯏ, ꯀꯩꯗꯧꯔꯒꯦ?" "ꯍꯣꯏ, ꯑꯗꯨ ꯗꯗꯥ." "ꯍꯥꯏꯌꯣ." "ꯔꯣꯁꯅꯤ ꯍꯣꯏꯅ ꯀꯣꯏꯕ ꯆꯠꯁꯦꯌꯦ." ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, "ꯆꯠꯁꯦ ꯍꯥꯏꯔꯣ? ꯅꯪ ꯌꯥꯒꯗ꯭ꯔꯣ?" ꯊꯣꯏꯁꯅꯥꯅ ꯑꯃꯨꯛ, "ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯅꯕꯤꯒꯦ ꯍꯥꯏꯌꯦ." "ꯍꯣꯏ, ꯑꯗꯣ ꯅꯪ ꯅꯤꯠ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯠꯁꯦ, ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯆꯠꯈꯨꯝꯁꯦ ꯍꯥꯏꯈꯤꯕꯅꯤ." ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, "ꯑꯁ, ꯍꯣꯏ, ꯑꯗꯨ ꯂꯣꯏꯔꯒ ꯆꯠꯂꯁꯤ." ꯊꯣꯏꯁꯅꯥꯁꯨ ꯅꯣꯛꯂꯒ, "ꯑꯗꯣ ꯀꯥꯡ ꯅꯨꯃꯤꯠꯇꯤ ꯔꯣꯁꯅꯤ ꯍꯣꯏꯗ ꯄꯨꯟꯁꯤ ꯍꯥꯏꯔꯦ, ꯗꯗꯥꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯦ." "ꯅꯦꯛꯁ ꯃꯟꯗꯔꯣ?" "ꯍꯣꯏ, ꯌꯥꯏ, ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯃꯩꯔꯥꯕ ꯑꯗꯨ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯐꯝꯂꯒ ꯐꯥꯏꯜ ꯈꯔ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯣꯁꯤꯁꯨ ꯇꯍꯥ ꯆꯪꯂꯛꯏ꯫ ꯑꯣꯁꯤ ꯃꯩꯔꯥꯕꯗ ꯁꯦꯂꯨꯠ ꯇꯧꯏ, ꯃꯩꯔꯥꯕ ꯑꯣꯁꯤꯗ ꯌꯦꯡꯂꯒ ꯂꯩ꯫ ꯑꯣꯁꯤꯅ, "ꯁꯥꯔ, ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯔꯨꯔꯦ." "ꯀꯩ ꯄꯥꯎ ꯂꯩ?" "ꯁꯥꯔ, ꯁꯤꯔꯤꯕ ꯃꯤꯑꯣꯏ 3ꯁꯤ ꯍꯥꯏꯋꯦ ꯆꯦꯟꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯅꯤ ꯍꯥꯏ." "ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯊꯥꯗꯣꯛꯄ ꯃꯥꯜꯂꯤ, ꯑꯗꯨꯒ ꯁꯥꯔ, ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯥꯜ ꯌꯥꯝ ꯆꯥꯎꯕ ꯂꯩ." "ꯀꯔꯤ ꯃꯔꯥꯜ?" "ꯗ꯭ꯔꯛ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏ, ꯑꯗꯨꯅ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯤꯔꯤꯕꯁꯤꯒꯤ ꯏꯍꯧ ꯍꯧꯔꯛꯇ꯭ꯔꯤꯕꯅꯤ." ꯃꯩꯔꯥꯕ ꯑꯣꯁꯤꯅ ꯉꯥꯡꯂꯤꯕꯗꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩ, ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯑꯣꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯈꯥ ꯇꯥꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯁꯤ ꯐꯥꯎꯕꯗꯪ ꯐꯪꯉꯤ ꯁꯥꯔ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯤ ꯉꯁꯤ ꯂꯧꯈ꯭ꯔꯦ." "ꯗ꯭ꯔꯛ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯏ ꯍꯥꯏꯕꯗꯨꯗꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯕ꯭ꯔꯥ?" "ꯑꯅꯤ ꯑꯃꯗꯤ ꯈꯪꯉꯦ, ꯑꯃꯗꯤ ꯈꯪꯂꯝꯗꯦ,
ꯃꯥꯗꯤ ꯀꯨꯏꯗ꯭ꯔꯤ ꯌꯥꯎꯕꯅꯁꯨ ꯍꯥꯏꯔꯦ ꯁꯥꯔ. ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯐꯦꯃꯤꯂꯤꯅ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯏꯍꯧ ꯍꯧꯕ ꯍꯧꯔꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯁꯥꯔ SPꯅ ꯍꯥꯏꯈ꯭ꯔꯦ, ꯄ꯭ꯔꯨꯐꯁꯨ ꯑꯣꯏꯈ꯭ꯔꯦ. ꯃꯁꯥꯅ ꯂꯥꯟꯕꯅ ꯃꯈꯥ ꯇꯥꯕ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ. ꯐꯔꯦ, ꯄꯥꯎ ꯐꯪꯕꯒ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ. ꯍꯣꯏ ꯁꯥꯔ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯁꯤꯗꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ. ꯃꯩꯔꯥꯕ ꯇꯦꯕꯜ ꯅꯥꯀꯟꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ. ꯕꯤꯃꯣꯇꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯂꯛꯂꯝꯃꯤ. ꯕꯤꯃꯣꯇꯤꯅ, ꯁꯅꯥꯈ꯭ꯌꯥ, ꯀꯔꯤ ꯇꯧꯔꯦ? ꯏꯕꯨꯡꯉꯣꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯒꯗꯧꯔꯦ, ꯇꯤꯀꯦꯠ ꯀꯛꯄ ꯌꯥꯔꯅꯤꯅ ꯍꯥꯏꯔꯛꯏꯅꯦ. ꯃꯥꯕꯨ ꯗꯦꯜꯂꯤꯗ ꯂꯩꯅꯤ, ꯑꯗꯨꯒ ꯀꯣꯆꯤꯡ ꯌꯥꯎꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯣ ꯏꯆꯥꯗꯣ, ꯑꯩꯈꯣꯏ ꯎꯅꯤꯡꯕꯒꯤ ꯊꯣꯛꯂꯛꯏꯕꯅꯤ ꯀꯔꯤꯅꯣ? ꯁꯅꯥꯈ꯭ꯌꯥ, ꯌꯥꯝ ꯊꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ? ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯇꯧꯔꯛꯏꯁꯤꯕꯣ? ꯏꯆꯦ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯁꯤꯖ ꯅꯪꯕꯣ. ꯈꯪꯗꯦ, ꯑꯩ ꯈꯪꯗꯦꯀꯣ, ꯇꯤꯀꯦꯠꯇꯨ ꯀꯛꯄꯤꯈ꯭ꯔꯣ. ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯀꯛꯀꯦ. ꯃꯥꯕꯨ ꯑꯦꯛꯖꯥꯝꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯅꯤ ꯍꯥꯏꯕꯅꯣ? ꯍꯟꯗꯛꯀꯤ ꯁꯦꯇꯔꯗꯦꯁꯤꯗ ꯂꯣꯏꯅꯤꯅ ꯍꯥꯏꯔꯛꯏ. ꯁꯟꯗꯦꯒꯤ ꯑꯌꯨꯛꯇꯅꯦ ꯊꯣꯛꯂꯛꯀꯦ ꯑꯗꯨ ꯑꯗꯥꯅ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ. ꯅꯪꯅꯕ ꯀꯛꯄꯤꯌꯣꯅ ꯍꯥꯏꯔꯛꯄꯅꯤꯀꯣ. ꯐꯔꯦ, ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯀꯛꯑꯒꯦ. ꯁꯣꯝꯗ ꯃꯦꯀꯤꯔꯥꯁ ꯍꯣꯏꯗꯨ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ. ꯔꯣꯖꯔꯅ, ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯗꯣꯔꯦ, ꯅꯪ ꯌꯥꯔꯦ ꯀꯩꯅꯣ. ꯁꯛꯇꯤꯕꯥꯁꯅ, ꯅꯪꯒꯗꯤ ꯆꯠꯃꯤꯟꯅꯔꯣꯏꯍꯦ ꯑꯩ. ꯔꯣꯖꯔ ꯁꯛꯇꯤꯕꯥꯁꯅ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯐꯔꯦ ꯀꯩꯅꯣ, ꯅꯪꯒꯤ ꯆꯠꯃꯤꯟꯅꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯁꯛꯇꯤꯕꯥꯁꯅ, ꯅꯪꯒꯤ ꯅꯨꯄꯤ ꯈꯨꯆꯣꯞꯇꯣ. ꯁꯤꯌꯥ, ꯆꯠꯂꯣꯍꯦ ꯅꯁꯛꯇꯨꯒ. ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯍꯥ, ꯆꯨꯝꯗ꯭ꯔꯕ? ꯐꯖꯕꯒꯤ ꯂꯛꯅꯕꯅꯤ, ꯀꯣꯏꯒꯦꯗꯤ ꯍꯥꯏꯗꯦꯗꯅ. ꯅꯪ ꯈꯨꯂꯛꯅꯗꯣ ꯀꯣ ꯏꯕꯨꯡꯉꯣ, ꯅꯨꯡꯗꯨꯝ ꯆꯥꯗꯧꯕ ꯈꯨꯂꯛꯅ ꯃꯌꯥꯝ ꯌꯥꯎꯋꯦꯕ, ꯑꯣꯛꯇꯕꯗꯣ. ꯅꯪꯗꯧꯅ ꯍꯣꯃꯣ ꯅꯠꯇꯦ ꯍꯥꯏꯔꯤꯕ. ꯁꯛꯇꯤꯕꯥꯁ ꯔꯣꯖꯔꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯆꯪꯁꯤꯜꯂꯒ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯂꯛꯅꯕꯁꯦ ꯅꯨꯄꯥ ꯊꯣꯛꯄ ꯆꯤꯡꯉꯤꯔꯣ ꯍꯥꯏꯁꯦ? ꯌꯥꯝ ꯂꯦꯝꯃꯤ ꯀꯥꯏ ꯈꯜꯂꯤꯔꯣ? ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯦꯀꯤꯔꯥꯁ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯅꯕꯥꯅꯤ ꯉꯁꯥꯏꯗꯤ ꯉꯥꯡꯅꯩꯗꯣ ꯍꯥ? ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯈꯨꯝꯖꯤꯜꯂꯛꯀꯅꯤꯍꯦ. ꯔꯣꯖꯔꯅ, ꯃꯥꯅ ꯍꯧꯔꯛꯏꯅꯦ. ꯃꯦꯀꯤꯔꯥꯁꯅ, ꯇꯥꯅꯤꯡꯉꯤ ꯆꯠꯂꯣ ꯅꯪꯕꯨꯁꯨ, ꯆꯞ ꯃꯥꯟꯅꯩ. ꯁꯛꯇꯤꯕꯥꯁꯅ, ꯍꯩꯍꯥ, ꯑꯩꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ. ꯃꯦꯀꯤꯔꯥꯁ ꯁꯛꯇꯤꯕꯥꯁꯇ ꯌꯦꯡꯂꯒ, ꯆꯠꯂꯣꯍꯦ ꯅꯕꯥꯅꯤꯃꯨꯛ ꯆꯞ ꯃꯥꯟꯅꯩ, ꯆꯠꯂꯨꯀꯣ, ꯑꯝ ꯇꯥꯅꯤꯡꯗꯦ. ꯔꯣꯖꯔꯅ, ꯍꯣꯏ ꯁꯣꯏꯁꯦ, ꯑꯗꯣ ꯄ꯭ꯂꯥꯟ ꯁꯤꯟꯁꯤ ꯀꯣꯏꯕ ꯆꯠꯄꯒꯤ. ꯃꯦꯀꯤꯔꯥꯁꯅ, ꯀꯥꯏ ꯆꯠꯁꯤ ꯍꯥꯏꯅꯣ? ꯈꯪꯗꯦꯅꯦ, ꯀꯥꯏ ꯆꯠꯁꯤꯒꯦ? ꯁꯛꯇꯤꯕꯥꯁꯅ, ꯆꯠꯄꯩꯗꯤ ꯃꯅꯤꯄꯨꯔꯗ ꯌꯧꯔ ꯈꯟꯅꯔꯁꯤꯁꯦ. ꯔꯣꯖꯔꯅ, ꯍꯣꯏ ꯑꯗꯨꯃꯥꯏ ꯈꯟꯅꯔꯁꯤꯗꯨꯗꯤ, ꯑꯣꯀꯦ ꯇꯥꯔꯁꯤ. ꯃꯦꯀꯤꯔꯥꯁꯅ, ꯁꯕꯖꯦꯛ ꯑꯃ ꯋꯥꯠꯂꯤꯀꯣ ꯑꯝꯇ. ꯔꯣꯖꯔꯅ, ꯑꯣꯀꯦ, ꯂꯥꯏꯔꯤꯛ ꯄꯥꯅꯔꯁꯤꯗꯨꯗꯤ. ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯔꯣꯖꯔꯗ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯒꯠꯈ꯭ꯔꯦ. ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ. ꯁꯛꯇꯤꯕꯥꯁ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯟꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯃꯣꯏꯁꯦ, ꯂꯥꯏꯒ ꯑꯣꯛꯅꯩꯔꯣ? ꯃꯦꯀꯤꯔꯥꯁꯁꯨ ꯈꯪꯗ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯣ ꯍꯥꯏ. ꯁꯛꯇꯤꯕꯥꯁꯅ, ꯑꯁ ꯀꯤꯁꯤꯜꯂꯦꯀꯣ ꯑꯩ. ꯆꯠꯂꯣꯏ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ. ꯐꯔꯦ, ꯂꯥꯏꯔꯤꯛ ꯄꯥꯊꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯇꯤꯕꯥꯁꯇꯨ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯗ ꯆꯪꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈ꯭ꯔꯦ. ꯃꯦꯀꯤꯔꯥꯁ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯅꯣꯛꯇ꯭ꯔꯦ. ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ. ꯃꯦꯀꯤꯔꯥꯁ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ. ꯃꯌꯥꯝꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯣꯜꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ. ꯋꯥꯔꯗꯦꯟꯅ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯆꯥꯅꯤꯡꯕ ꯃꯌꯥꯝꯗꯨ ꯄꯤꯖꯕꯤ. ꯔꯣꯖꯔ ꯆꯥꯛꯇꯨ ꯆꯥꯅ ꯍꯥꯏꯔꯛꯏ. ꯍꯥꯎꯔꯦ. ꯍꯋꯥꯏ ꯃꯍꯤ ꯆꯍꯤ 2 ꯍꯦꯟꯅ ꯆꯥꯔꯒ ꯉꯁꯤ ꯁꯤꯒꯨꯝꯕ ꯑꯍꯥꯎꯕ ꯆꯥꯕꯁꯤꯗꯤꯀꯣ, ꯍꯔꯥꯎꯏ. ꯁꯛꯇꯤꯕꯥꯁꯅ, ꯀꯞꯅꯤꯡꯉꯤꯗ ꯏꯇꯥꯎ, ꯍꯤꯛ. ꯃꯦꯀꯤꯔꯥꯁꯅ, ꯁꯛꯁꯤꯡꯁꯤꯒꯕ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯔꯨꯝꯃꯦꯠꯁꯤꯡꯒ ꯄꯨꯟꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯈ꯭ꯔꯦ. ꯔꯣꯖꯔ ꯍꯣꯏꯁꯨ ꯄꯨꯟꯅ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠꯁꯤꯡꯗꯨ ꯄꯦꯛ ꯇꯧꯅꯔꯤ. ꯔꯣꯖꯔ ꯃꯥꯒꯤ ꯂꯒꯦꯖꯇꯨ ꯄꯦꯛ ꯇꯧꯅ ꯍꯥꯏꯔꯛꯏ. ꯍꯌꯦꯡ ꯄꯨꯡ 10 ꯅꯠꯇ꯭ꯔꯣ ꯐ꯭ꯂꯥꯏꯠꯇꯣ? ꯃꯦꯀꯤꯔꯥꯁꯅ, ꯍꯣꯏ ꯄꯨꯡ 8ꯗ ꯅꯦꯅꯦ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ, ꯑꯩꯈꯣꯏ 3 ꯄꯤꯛꯑꯞ ꯇꯧꯕ. ꯁꯛꯇꯤꯕꯥꯁꯅ, ꯅꯣꯏꯅꯦꯁꯨ
Noi luggage bag tuk lorabo. Sakti basna. Loire di ngasana. Meki rasna mo. Aishu loire. Ai tanglo loidrise. Meki rasna. Kadang thadare ngai da. Sasa tawro. Ngana go doine. Ai ningmule loire. Tumani gunai. Sakti basna. Aishu tumi. Nai. Asi hairaga ani du phamung changlaga tumkre. Roger. Ani du di yenglaga lehawi. Mathangi numitni pung 6 adwaida humda hogali aduga iruzaba mai thazaba loiraga dress loisinduna loina leinarami pung 3 adwai tarakpada Rosie Mekira soiloba lai Mekira soisu makoi ki luggage tu puraga makada kumtharai aduga mamanabasinga ngahak wari sanaramlaga punna airport romda lai Rosie gari manungda mayanupada onsinun hairai kanana lukpala kani haigi adadia Jimsila kani haire. Yambung di tabuk chilamani ne. Oh, pabung do tabuk chilin hai handakti. Yum yobaga nesida pau phoro ko. Hoi. Asumna wari sana duna airport tamda lai. Airport ek yobaga report matam yauri haibagi manung sangkre. Asumna report tawraga ngahak laraga flight manung da changlaga magi situ yenglaga phamkre. Roger ga Mekiras ga sit thangna thai. Sit ani khaktang thabana Sakti basna kana phamkre Roger Sakti baston sinduna nungai te do Sakti basna nanga pamina bada koksik tak sarukne iton phamjagi Mekirasna yare ututumi leyo asumna tumin magi sitta phamnakre Roger flight manung da gyan tabadongna tumina phamlaga lei Manipur yaure haina Air hostess amana lauthorei mayamda mahi flight dagi kumthanarei makoy ahumdu wari sana kumtharei Rogerna ahangba mala asangba upa wa Mekirasna kairasino Manipur sinu sidro hoine he Sakti basna lao ware asumna humdu airport manungda changlei aduga luggage lakpadu ngairaga lei Magi luggage tu lautharaga thulai Mekiras hoi tholakpu ubada Siddharth ka Monica ga do punna changlai Mekiras masi ubada nokfet tawna changlai Monica Mekiras ta yenglaga nei lerame Mekiras na karaneragane Monica na hoine he manindagi Roger na aina Mekiras ki mamana bani je Monica noklega ise Baba hodre saunu ko gaideda kai mingauge Rogerna aina Roger magina Sakti bas asi haiduna Sakti bas ta khut thilli Monica na oh lao noide lawa Sakti bas na lai asi lai Rogerna aishu lai Monica na lawa dudi Asumna makoi punna lae aduga punna wari ngak sanaramlaga mayum dhanakre Siddharth na gari thaudoraktuna Mekiras na lariba mafamduda khami aduga pot sindu gari da hapchili Mekiras masida tap na hirai no hero ro mani pasadra ahineli Siddharth ani du yenglaga kakhalodana ani du su gari da kakhatkre gari do thauba hawi Mekiras na Ibai, Siddharth noklaga, ahaw. Aisu tholabani na koisat yari. Yari, chala sekta. Okay, ay pawaruki, puna sasi. Monica na, saksing siga. Mekiras na, kalakpasina. Asum na wari sana do lakpa na yum yauri. Gari do manung pawa thawjinde geta khami aduga posinu lokthai. Mekiras na sangsi haipada Siddharth to yade. Gari ka khalaga satkre. Bimoti di macha halakpagi makol tabada imungdagi khabar machet ama pairaga ulai khabar du suraga makhada thami Mekiras tu posing du mai oklaga imungda sanglai Mekiras magi room da sangkre aduga iruza mai thasa thokpa loiraga gari so pairaga kumthare makhada Bimoti masadi yenglaga karai da nomo chaksi khra sarudana ima ayuren charge jinglai hoi fawga chalugeba Asi haramlaga hobe thokre aduga garage tagi gari du thodok laga satkre
ꯕꯤꯃꯣꯠꯇꯤ ꯃꯁꯥꯅ ꯆꯠꯈꯤꯕꯗꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯩ, ꯒꯥꯔꯤꯗꯨ ꯅꯤꯡꯊꯤꯖꯅ ꯊꯧꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯦꯀꯤꯔꯥꯁ ꯃꯅꯤꯇꯣꯝꯕꯗ ꯐꯣꯟ ꯇꯧꯏ꯫ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯒꯦꯠꯇ ꯂꯩꯔꯝꯃꯨ ꯃꯥ ꯊꯣꯛꯂꯛꯏ ꯆꯤꯡꯂꯥꯏꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ꯫ ꯆꯠꯄꯒꯤꯗꯤ ꯊꯧꯅꯥ ꯐꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯦꯀꯤꯔꯥꯁꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯇꯣꯝꯕꯗꯨ ꯒꯦꯠꯇ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯤꯡꯂꯥꯏꯍꯣꯏꯔꯣꯝꯗ ꯂꯥꯛꯏ꯫ ꯂꯝꯗꯨ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯗꯕꯅ ꯑꯗꯨꯃꯛ ꯊꯨꯅ ꯌꯧꯏ꯫ ꯒꯥꯔꯤꯗꯨ ꯆꯤꯡꯂꯥꯏꯍꯣꯏꯒꯤ ꯒꯦꯠꯇ ꯈꯥꯝꯂꯝꯂꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯆꯤꯡꯂꯥꯏꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯒ ꯃꯄꯥ ꯃꯄꯥ ꯆꯥꯅꯔꯦ꯫ ꯆꯤꯡꯂꯥꯏ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯆꯤꯡꯂꯥꯏꯅ ꯁꯛꯁꯤꯗꯤ ꯊꯣꯛꯂꯅꯤ ꯈꯣꯠꯀꯅꯤꯒ ꯍꯥꯏꯕ ꯄꯥꯎꯒꯨꯝꯗ ꯍꯥꯏꯔꯛꯇꯦꯅꯦ, ꯀꯩꯝ ꯄꯤꯔꯛꯇꯦꯕ꯫ ꯁꯔꯄ꯭ꯔꯥꯏꯁ ꯀꯥꯏꯗꯣ ꯈꯪꯗ꯭ꯔꯕꯣ? ꯆꯤꯡꯂꯥꯏꯅ ꯇꯥꯟ ꯆꯥꯔꯦ ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯀꯥꯏꯗ? ꯃꯅꯤꯇꯣꯝꯕꯅ ꯃꯇꯨꯡ ꯎꯅꯕ ꯅꯠꯇ꯭ꯔꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯃꯥꯕꯣ? ꯈꯪꯉꯗꯤ ꯂꯥꯛꯑꯣ ꯁꯠ ꯁꯠ꯫ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯏꯔꯣ ꯑꯆꯧꯕꯗꯔꯣ? ꯃꯆꯥ ꯂꯥꯛꯑꯗꯤ ꯏꯟꯁꯤꯜꯂꯝꯃꯨ ꯑꯩꯈꯣꯏꯗ, ꯑꯩꯒꯤꯁꯤ ꯄꯨꯔ ꯆꯠꯂꯁꯤ꯫ ꯃꯦꯀꯤꯔꯥꯁꯅ ꯊꯅꯝꯃꯨ, ꯑꯩꯒꯤꯗ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯆꯤꯡꯂꯥꯏ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯏꯟꯁꯤꯜꯂꯝꯂꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯒꯥꯔꯤꯗ ꯂꯥꯛꯏ꯫ ꯃꯦꯀꯤꯔꯥꯁꯅ ꯀꯥꯏꯗꯅꯣ? ꯆꯤꯡꯂꯥꯏꯅ ꯕꯤꯗ꯭ꯌꯥ ꯍꯣꯏꯗ꯫ ꯃꯅꯤꯇꯣꯝꯕꯅ ꯑꯣ, ꯃꯣꯏ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ? ꯆꯤꯡꯂꯥꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯗ ꯂꯥꯛꯑꯣꯏ꯫ ꯃꯅꯤꯇꯣꯝꯕꯅ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯃꯣꯏ ꯃꯌꯥꯝꯗꯣ꯫ ꯆꯤꯡꯂꯥꯏꯅ ꯍꯣꯏ ꯀꯨꯏꯔꯦ ꯌꯥꯝ, ꯅꯨꯡꯗꯨ ꯅꯨꯡꯁꯤ꯫ ꯊꯣꯏꯁꯅꯥꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯍꯟꯗꯛꯇꯤ ꯌꯥꯝ ꯌꯥꯎꯔꯤ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥ ꯄꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯛꯏ꯫ ꯊꯃꯣꯏꯒꯤ ꯈꯣꯡꯖꯦꯜꯗꯨ ꯊꯨꯒꯠꯂꯛꯂꯤꯕꯣꯏ ꯅꯤꯡꯏ꯫ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜꯗꯨ ꯂꯝꯍꯦꯟꯕ ꯑꯣꯟꯒꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ? ꯊꯃꯣꯏ ꯃꯥꯅꯗꯤ ꯂꯝꯍꯦꯟꯕ ꯑꯣꯟꯒꯦ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯛꯂꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯃꯄꯨ ꯁꯥꯕ ꯃꯥꯅꯗꯤ ꯌꯥꯗ꯭ꯔꯦ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯈ꯭ꯔꯕꯅꯤ꯫ ꯀꯅꯥ ꯈꯪꯗ ꯊꯃꯣꯏꯒꯤ ꯏꯍꯨꯜꯕꯨ ꯊꯤꯡꯕ ꯉꯝꯕ꯭ꯔꯥ? ꯉꯝꯂꯣꯏ ꯀꯅꯥꯅꯁꯨ꯫ ꯊꯃꯣꯏ ꯃꯥꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯌꯥꯔꯣꯏ ꯊꯦꯝꯕꯁꯨ ꯅꯤꯡꯉꯥꯏ ꯍꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯄꯨ ꯁꯥꯕ ꯃꯍꯥꯛꯅ ꯑꯁꯨꯛ ꯂꯝꯍꯦꯟꯕꯁꯤ ꯁꯦꯟꯅꯕ? ꯊꯃꯣꯏ ꯃꯥꯗꯤ ꯂꯝꯍꯦꯟꯕ ꯑꯣꯜꯂꯒ ꯁꯦꯟꯅꯕ ꯉꯝꯗꯕꯗꯨ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯃꯄꯨ ꯁꯥꯕ ꯃꯥꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤ꯫ ꯃꯔꯩ ꯇꯧꯅꯈ꯭ꯔꯦ, ꯁꯤꯡꯅꯈ꯭ꯔꯦ, ꯌꯦꯡꯅꯔꯁꯤ ꯀꯅꯥꯅ ꯉꯝꯕ ꯍꯥꯏꯅ꯫ ꯊꯃꯣꯏꯒꯤ ꯃꯄꯨ ꯁꯥꯕ ꯃꯥꯅ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏ ꯃꯥꯅꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ?